popi thawda topi punni hingminasi koi numite ni ot kibasi kari shulaite hajan nandino sum ola punu dadi karam na lan shilo kuki mana ba demand lo tapana khat tawjaro baram kuki demand yaw CMC to ai na di high ro CMC to ai CMC ya ya lai phom len mai thari sing si thugari sing su migrant kuki terrorist na nak akoy ge hani koy shu tong no yawal ba kuki militant sing su dan maktan ai naga kana khangde kuki kana na su khangde tangkul na dum review bom su bom na dum review naga ha na rang tin sam la ti karam tu su jam na ko su tong ge janjal ko mi bu kara kana ta izat ji mi si hau khiba July tarik tariyat tagi lep laitana kuki len 1 2 3 4 5 puthokraba matungda ngasigi irai nu bidesa su miyamgi tapta ojajen tagi taruk suba kuki len phongbugi nungai rabu numit aduni numidas da morning bell distant network na pudun laksari oja tapta gi taruk suba kuki len ojabu thagsari thank you damang loina na akhoi gi mai kai dagi khajitang oja da share tawjani ba hangjani oja di wafum khara si पृथ्वी की अहम लांजाव अनी सुब लांजाव मतम की मतुन लोखी पोट की अरोइब लोइनमक लई संगसिलिब लान सिंग असि ओजाना पुथुइबा तरुक सुब तपता की कुकी लेन असि तारु मतुंदा लान से लोइद कदौरे लोइबदम न तौई अदना अखोइगी हुजि ओइरिबा मनि फिल्म असि तंगु लैता त फिल्म से लैरिबस्ता लान नेना लौरिबा खोइगी ओइरिबा फिल्म से मसि अरोइब म ला कदौरे ना खोइना मयाम नरिबसिदा ओजागी ओइबा ओपनिंग खरा लांजबु करम मतम लोइबा याबगे हेबदो ओजाना उबीबा खरा थम्बियो lan se aino success bi sei ku kelen si da ti khoi loi bagi numi de ki wana se de alo tawri ba ma khoi gi thaka asang ma khadang han thamjage ai khoi ain khangja ba da akoi mitei praja na khangja ba da thar de hore ba khoi gi maran somai le jada ba praja si akoi mitei na kala go amta so hau jagi de khoi gi jum mai tharak te kun mai bu na thar ta le ni pi ke arab tau hi marang tung report phang jai alo adigi ni ke am ha le tan bi le sa gi se lo hi ga dra ko ko union lai ba ko ke lai ngak na ko sin bi ga dra ha bi ho ji phok su lo sin bi dre ma ko ju ji kap thar ko le pi ji ta ju ko chat mu tin jing da ko chat lu gam ju lo o ya thang kak kani ha na pul taw en pul lo am chat na gi sigi phibam sida lan loi gi ne ha ba do ho jau ji mu ki lan loi gi ne ha ba do ai wa khulom da lai jade adu ai yo na share to taw jau dok ta ha ba ta ra di na ko gi masat sigi ye mu ra ga di nimit tha na lai ma khai di mai tai na ku ki sing ma thak ta ba lan lepani habi thajabado agi de lekte adamar ne ko masachina tapni sigi semdi kari ko mamati ki demand nate popi thage yadab ki demand di lakpun sigi popi ma ko thajiri bo popi do ko yan thatlu bogi abdi ki lakhi bo ward community ward hai batai adu ward or kumaram na popi thabado topi punni hingminasi koi numite ni ot kibasi kari shulaite hajan nandino sum ola punu dadi karam na lan shil loigani ado ai wakal di koi kukilen wan gi koi last paragraph pun oigani ado lan sidi akhoi no lep ta basu sam akhoi di lepak tra karam na kun lep dagi luri badi ai aham su saja kare major community amana minor community amagi mathak ta tawal alu or matar badi koi dialogue no yar ngadabne minor community amana major community ki amagi mathak tarak lan si dialogue na di yagani haibu matam di am sang sangani adu makoi si na samna koi kai hor ko sum lep tra badi ai sai sa ja badi ni than lep ni ma khedi lal gi na habi tha ja bado ai di lai jate akoi manipur ko ki leitra basu lan lo yo maram di thambo di ok mi tei si thambo di aru ki matik sa khare sungla lan ja da ko ji kari ta so ko ni to jor bus leitra major community had la na dia som samna ma phang la na koi galat information ai tai
wrong information am sana san tok pi ba koi mi te ne koi ot pi re kap law na drama da na adu koi thamo ji sa pe hel pa ji ni sam na ai lan si di ai gi mo to di lan si di loi ro yang ngai yo ja ada ngarang bharat ki pradhan mantri na lok sabha da adu ngaha na bharat ki गृह मंत्री होम मिनिस्टर अमित शाह ना लोक सभा दा हुजी कोई बा मणिपुर इशू सी मतंग दा मरिक चुमना हाइख्रे अदुगा नहांगे उरमबदु नतब मियेंग अमदा भारत की सरकार ना हुजी कुकी ओनि मैते कम्युनिटी अनि गी मत येंग बा मियेंग सि मान हाइबदु मतुगिना मणिपुर दा थोइ इरांग सिंग से मपान दगी संगसिल कुकी सिंग मरोइना कुकी रिफ्यूजी मदि लालहु सिंग ना थोकलकपनि हाइबो वाफम थमख्र मतुंगदा नहांगे मखौ बोंगना मखै हायरम बा ITLF अना लैबा मोइगी कुकी गी इंडिजिनस पीपल सिनाउ सिंग मयामगी मोइगी संस्थान अदुना तोरबुंगी सरता अखोगी हंदकी लाना दुदा लैखिरब कुकी सिनाउ सिंगी मखोगी असिबो मसासिंग दु फुंगनी अदुना थौरांग तोरमबदु हाई कोर्ट मणिपुर नसु थिंगजलकपा अदुगा होम मिनिस्टर मसामनसु हाइबो मफम अदु तौबो यारो हाइबो मतुंदा मखोइना ngaraang स्टेटमेंट थोखरे अदुगा इशू असिदा मखोई अतोपा मफम अमद फुम हाइरप मतम से तोंगा तोंगा रिएक्शन थोक तारगसु हौजी ओजा तप तादगे कोइना खंजनिंगिबसे मखोइना फुंगे हारिबा हौजी अदुगा सोमदा मैते कांगुबनदि मैते गे जगानि फुंबे यारोइना येदर मतुंदा भारत सरकारना इहौगसि कुकी ग मैते गे तौनबसु नत्रे मपानदि लाकबंग तौने इरांग जे सागलगा तौरकने हाइबा लाक्सलक लोइना फुंबे यारोइ हाइरब मतुंग से मखोइना फुंनि हाइबगी कनोदि अदु मखोइ मसादा लैबदौना मोइसी गे थाद गतम खोनरि मसिदा करी ओजागे मियें थंबिबा याबगे दो हाइबियो फुंबा फुंदबगी वारदि तोक्सिदा फुंगेरा फुंमो तो ओमदु खंगदे मन बताताय वखलो न मदु यावदि अदु हुजिक साबिग्रेबा अखै यूनियन होम मिनिस्टर न साबिरिबा मपान गी लाकपा माइग्रेंट कुकी टेररिस्ट न थोन मने हाबद मदुदे अरान वाफम ने याम थिना लाले माइग्रेंट कुकी टेररिस्ट सिंगसिदि अखोय हाने लेंद्रिबे सु मिलिटेंट सु कुकी मिलिटेंट सिंगसिना नेक पने आइ अदुम लौवे आइ गनोइदि मदुदि मखोय खै खुदम मोना आदि खोगी सेरौ सौनु द मई थागिबा कान खोगी कुकी नेशंस फाइल्स हाइबा मख फंगबगी रिपोर्ट लोय अखोय सखाइ नगरे जन जालेंगम तम सतफलंबी अदुदा इरिबा मखोय पॉइंट 1 2 3 4 5 2 अखोय सही नि फु संगम सेमला को मखोय गेम प्लान दु समन कुकी माइग्रेंट टेररिस्ट जावर मखोय अदुगी रिजोल्यूशन अखोय मई सम कनो तोरबद अखोय वरेप लो मतम यावरा नते यावदि सिरि सेंना हाइतारे कोई सु मिलिटेंट तौनरी हो इंडिया का मंगे तौनरी सु मिलिटेंट सिंगसिना लेपो वाले तुनि सिदि अदुना तापदि कुकी अखोय माइग्रेंट मिलिटेंट टेररिस्ट यावदे कल अदु असि लांदार पसे अखोय मितै मथक लांदार पसे कुकी माइग्रेंट टेररिस्ट न नक्ते लान मसिदि आई इबत अखोय मणिपुर सु खरा हाइना यावि मदु आई मोते यादे ने आई हाइ मरमदि सिरिबे जिंसे खै मिंगदि पंजरा अखोगी कुकी ग ऑर्गेनाइजेशन सिंग यामजा काथर इसिंग से देन अमसु अखोगी लाइफम लेन मई थारि सिंग सिबुम थुगारि सिंग सिबुम माइग्रेंट कुकी टेररिस्ट नक्ते अखोगी हानि अखोई सु तौनबद यावब कुकी मिलिटेंट सिंग दन नक्तने अदु देन अखोई कुकी फुरप लैरिबे सिंग दुदा अखोगी बन अखोगी अनु हाइतारि जौ हाइब तारे होय मदुसि यावरि अदुम ZRA की टीम बो ओरो अदि द मथंग मिलिटेंट सिंग से सु मिलिटेंट सिंग से मसिना कोई मैते की मथंग लंदारा पदु ओइबो मरमना कोई कनो सिंग सिदि कोई नेक पने हाइना लौजे कोई खुनेक पैसा पिरग नेक पने हाइना लौई कोई लंदारी बसे कोई यूनियन होम मिनिस्टर ना हाइबि वाफम दो आई पत्ता की साइट दि मदुदि याबो इंजरवा नंबरम दि सिदि मी सिंग खंगे हाइबा फुमने हाइबा मफम दो फुमदुरि बुम लोंगदी सेट पसु नतन सिदि अखोई कुकी मिलिटेंट ngतनि फुमदुरि दो अदि होय मन कुंथा मरि मंगा ओरमि है अदु देन अमसु मफम अहुम दो फुंगने हाबि पाउसु फुंजे सिदि बदुदि कयानो हाबिदुदि होय मदुदि मेडिया ने हन खंबिरमगने आई मदुदि हाइदौ सर मदु आई इथौ नते अदु फुमदुरि बिसिंदुदि सामना अखोई कुकी मिलिटेंट ngतदबो कामने बदि सिब नत्र अदुदि अदु करम तो अखोई लोंगी सेट पे यार मुए मदुदि आई अखोई कदु तो विड्रॉन दो करि अखोई उजरी मदुदि फुंगेदि हाइदे अदु सिदि फुमदुरि सिंदो सामना अखोई सु कुकी मिलिटेंट सिंदु ngतने अदु करम ना कोई कुकी अखोई माइग्रेंट मिलिटेंट ने सा अखोई लंदार ए से अखोई ना हाइदे
ꯅꯠꯇꯦ ꯂꯥꯟꯗꯥꯔꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯩꯈꯣꯏ ꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅꯅꯤ ꯑꯗꯨꯒ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯦꯛꯄꯅꯦꯅ ꯑꯩꯅꯗꯤ ꯂꯧꯔꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯥꯏꯒ꯭ꯔꯦꯟ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯀꯩꯅꯣꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯤ ꯋꯥꯐꯝ ꯊꯝꯖꯩ ꯑꯣꯖꯥ ꯖꯌꯟꯇ ꯃꯤꯌꯥꯝꯒꯤ ꯇꯞꯇꯥꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯀꯣꯏꯁꯟ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ MLA ꯇꯔꯥꯗꯤ ꯃꯈꯣꯏ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤ ꯃꯪꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯦ ꯏꯗꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯗ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ MLA ꯌꯥꯡꯈꯩ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯥꯎꯠ ꯑꯣꯐ 60 ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ MLA ꯌꯥꯡꯈꯩ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ MLA ꯌꯥꯡꯈꯩꯗꯨꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯊꯦꯡꯛ ꯌꯨ ꯂꯩꯍꯧꯔꯤꯕꯁꯦ MLA ꯌꯥꯡꯈꯩ ꯅꯠꯇꯦ MLA 90 ꯈꯛꯇꯅꯤ MLA 10 ꯑꯃꯗꯤ ꯑꯩꯈꯣই ꯅꯥꯒꯥꯁꯤꯡꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯃꯈꯛ ꯊꯝꯅꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯐꯪꯖꯔꯦ ꯑꯁꯣꯝꯒꯤ 10 ꯑꯗꯨꯃꯁꯨ ꯁꯝꯅ ꯑꯗꯨꯃꯗꯤ ꯌꯥꯎꯕꯒꯤ ꯀꯩꯅꯣꯒ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯌꯥꯎꯕꯅ ꯀꯧꯔꯁꯨ ꯂꯥꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯣꯔꯛꯑꯦꯅ ꯈꯜꯂꯁꯤ ꯃꯈꯣꯏꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯏꯊꯟ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯖꯔꯤ ꯑꯩꯒꯤ ꯑꯗꯨ ꯃꯔꯨꯞ ꯀꯔꯝꯕ ꯂꯥꯛꯇ꯭ꯔꯒꯅ ꯀꯔꯤ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ 60ꯁꯦ 10ꯗꯤ ꯃꯥꯡꯒꯗꯧꯔꯤꯕ꯭ꯔꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕꯒꯤ ꯋꯥꯗꯨꯗꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕ ꯃꯪꯅꯤ ꯑꯩ ꯁꯨꯡꯈꯟ ꯈꯟꯖꯔꯝꯗꯕꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯉꯥꯡꯗꯨꯗ ꯑꯗꯨꯝ ꯈꯪꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯟꯗꯕ ꯌꯥꯗꯕꯗꯧꯅ ꯄꯟꯕꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯇꯨ उरꯛꯄꯗꯨꯗꯗꯤ ꯇꯁꯦꯡꯅꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯈꯥ ꯄꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯩꯅꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯁꯨꯝ ꯂꯥꯛꯆꯩ ꯑꯗꯨ ꯂꯥꯛꯄꯗꯤ ꯏꯊꯟ ꯈꯛꯇꯁꯨ ꯁꯨꯝ ꯍꯪꯖꯔꯛꯑꯦ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗꯤ ꯏꯁꯥꯅ ꯉꯥꯛꯆꯒꯗꯕꯅꯤ ꯑꯇꯣꯞꯄꯅ ꯏꯁꯇꯦꯠꯅ ꯉꯥꯛꯄꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝꯗꯨꯗꯤ ꯅꯍꯥꯟꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯗꯗꯤ ꯑꯩꯒꯤ ꯉꯥꯡꯅꯤꯡꯕꯗꯤ ꯊꯣꯏꯗꯣꯛꯅ ꯑꯄꯥꯝꯕꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯨꯀꯤꯒꯤ ꯃꯥꯟꯅꯕ ꯗꯤꯃꯥꯟꯗꯣ ꯇꯞꯇꯥꯅ ꯈꯛ ꯇꯧꯖꯔꯣꯏ ꯃꯔꯝꯗꯤ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟ ꯌꯥꯎꯔꯤ CM ꯁꯤꯟꯇꯣꯛꯎ ꯑꯩꯅꯗꯤ ꯍꯥꯏꯔꯣꯏ CM ꯁꯤꯟꯇꯣꯛꯎ ꯑꯩ CM ꯁꯤꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯗꯨ ꯃꯔꯝꯗꯤ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟꯒ ꯃꯥꯟꯅꯅ ꯂꯥꯛꯈꯤꯕ ꯄꯣꯠ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩ ꯀꯨꯀꯤꯒꯤ ꯁꯄꯣꯔꯠ ꯑꯣꯏꯒꯅꯤ ꯑꯇꯣꯞꯄ ꯗꯣꯜ ꯍꯣꯜꯂꯒ ꯉꯥꯡꯖꯔꯣꯏ ꯑꯩꯈꯣꯏ MLA 90ꯁꯦ ꯁꯝꯅ ꯁꯤꯕꯨ ꯑꯩꯈꯣꯏ ꯑꯣꯄꯣꯖꯤꯁꯟꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯗꯨ ꯀꯨꯀꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯦꯝꯐꯝ ꯊꯥꯗꯣꯛꯎ ꯀꯨꯀꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯨꯗꯕꯨ ꯑꯩꯁꯨ ꯌꯦꯡꯅꯕ ꯑꯃꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯨ ꯑꯩꯁꯨ ꯃꯗꯨꯗꯤ ꯁꯄꯣꯔꯠ ꯇꯧꯒꯗ꯭ꯔꯅꯦ ꯅꯣ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯁꯦꯝ ꯐꯝ ꯊꯥꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯦꯛ ꯂꯥꯎꯔꯛꯑꯕ ꯑꯣꯀꯦ ꯑꯩꯈꯣꯏ ꯐꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯒꯅꯤ ꯐꯝ ꯊꯥꯗꯣꯛ ꯋꯥꯔꯤ ꯁꯥꯟꯁꯦ ꯍꯥꯏꯔꯒ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯁꯨ ꯐꯝ ꯊꯥꯗꯣꯛ ꯍꯥꯏꯕ ꯑꯃ ꯊꯣꯛꯇꯦ ꯁꯤꯗꯤ ꯐꯝ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯑꯩ BJPꯒꯤ ꯁꯄꯣꯔꯠꯀꯤ ꯋꯥ ꯅꯠꯆꯗꯦꯀꯣ ꯑꯩꯒꯤꯁꯤ ꯀꯩꯅꯣꯗ ꯀꯨꯀꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯣ ꯅꯣ ꯃꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯃꯩꯇꯩꯁꯤꯡ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ MLA ꯁꯤꯡꯁꯤꯁꯨ ꯃꯤꯅꯤꯁꯇꯔꯗꯤ ꯅꯠꯇ꯭ꯔꯦ MLA ꯁꯤꯡꯁꯤꯁꯨ ꯁꯝꯅ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯞꯐꯝ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯐꯝꯃꯨꯅꯕꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯤꯀꯥ ꯃꯨꯟꯅꯕꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯄꯨꯟꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯈꯛꯁꯤ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯕꯨ ꯑꯣꯏꯔꯣ ꯃꯁꯤꯗ ꯑꯩꯅ ꯍꯨꯜꯂꯨꯕꯒꯤ ꯅꯠꯇ꯭ꯔꯒ ꯉꯥꯡꯂꯨꯕꯒꯤ ꯑꯩꯒꯤ ꯍꯛ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩ ꯑꯐꯕ ꯑꯣꯏꯔꯛꯑꯣꯏ ꯑꯁꯤ ꯂꯣꯏꯅ ꯑꯗꯨꯝ ꯃꯥꯅ ꯊꯣꯛꯄ ꯃꯇꯝ ꯄꯨꯖꯔꯛꯄꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯩ ꯉꯁꯤꯒꯤ ꯏꯔꯥꯏ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯃꯈꯛꯇ ꯍꯪꯖꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨ ꯑꯁꯤ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯨꯀꯤꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕ ꯇꯟꯖꯥ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯁꯨ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯊꯨꯖꯟꯕꯤꯌꯨ ꯂꯣꯏꯁꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯍꯥꯟ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯅꯥꯒꯥꯒꯤ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯃꯣꯠ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯅꯥꯒꯥꯒꯤ ꯔꯦꯂꯤꯁꯤ ꯌꯥꯝ ꯐꯖꯩ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯤꯌꯥꯡ ꯇꯥꯅꯔꯤꯉꯩꯗ ꯃꯥꯒꯤ ꯁꯦꯟꯊꯧꯔꯤꯅꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯈꯣꯏꯅ ꯆꯠꯐꯝ ꯊꯣꯛꯄꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯅꯤ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔ ꯇꯣꯈꯥꯏꯅ ꯇꯥꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯂꯩꯔꯤꯕ 24-25 ꯏꯟꯗꯤꯖꯤꯅꯁ ꯂꯩꯔꯤꯕꯁꯤ ꯑꯩ ꯅꯥꯒꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯨꯀꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯁꯨꯈꯪ ꯈꯪꯗꯦ ꯇꯥꯡꯈꯨꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯝ ꯀꯣꯝꯁꯨ ꯀꯣꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯩ ꯅꯥꯒꯥ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯈꯛꯇꯅꯤ ꯁꯝꯅ ꯂꯥꯛꯈꯤꯕꯁꯤ ꯑꯩꯈꯣꯏ ꯊꯣꯟꯖꯜꯂꯛꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯃꯗꯨ 1892 ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗꯒꯤ ꯁꯝꯅ 1982ꯗꯒꯤ 1947 ꯐꯥꯎꯕꯒꯤ ꯃꯇꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯒꯤ ꯑꯣꯏꯅ ꯅꯥꯒꯥ ꯀꯨꯀꯤꯁꯤ ꯀꯧꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯆꯍꯤ 140-140ꯒꯤ ꯑꯩꯈꯣꯏ ꯈꯣꯡꯆꯥꯏ ꯀꯥꯏꯅ ꯂꯥꯛꯈꯤꯕꯗꯨꯗꯤ ꯈꯣꯡꯆꯥꯏꯗꯤ ꯈꯣꯡꯆꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯀꯨꯀꯤ ꯅꯠꯇꯦ ꯁꯤ ꯄꯣꯠꯁꯤ ꯑꯗꯣꯝꯗ ꯅꯥꯒꯥꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯨꯗꯤ ꯅꯥꯒꯥꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ
ꯑꯗꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯪꯗꯨꯗꯤ ꯁꯝꯅ ꯃꯗꯨꯗꯤ ꯃꯪ ꯐꯥꯎꯅꯔꯣꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯔꯦꯂꯤꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯆꯠꯐꯝ ꯊꯣꯛꯄꯕꯨꯗꯤ ꯑꯗꯨꯝ ꯆꯠꯂꯨ ꯑꯩꯈꯣꯏ ꯄꯤꯁꯀꯤꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯇꯥꯔꯕꯗꯤ ꯃꯩꯇꯩꯁꯤꯡꯗꯤ ꯇꯨꯃꯤꯟꯅꯁꯨ ꯈꯛ ꯂꯩꯊꯣꯛꯀꯗꯕ ꯃꯥꯟꯗꯦ ꯂꯩꯁꯨ ꯂꯩꯊꯣꯛꯂꯣꯏ ꯃꯗꯨꯗꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤꯗꯨꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯂꯩꯁꯦꯝꯉꯩꯗꯒꯤ ꯂꯩꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯐꯨꯔꯨꯞꯁꯤ ꯏꯕꯅ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯕꯨ ꯑꯣꯏꯔꯣ ꯍꯦꯛ ꯂꯩꯕꯤꯕ ꯑꯩꯈꯣꯏ ꯀꯕꯨꯏ ꯁꯂꯥꯝ ꯉꯥꯏꯕ ꯀꯥꯏꯅ ꯍꯦꯛ ꯄꯟꯕꯤꯔꯝꯃꯤꯁꯤ ꯑꯗꯒꯤꯗꯤ ꯑꯁꯤ ꯑꯗꯨꯒ ꯇꯥꯡꯈꯨꯜ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯩꯈꯣই ꯇꯥꯡꯈꯨꯜ ꯁꯥꯕ ꯀꯥ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯎꯗꯕ ꯌꯥꯕ ꯅꯠꯇꯦ ꯁꯝꯂꯩꯔꯣꯝ ꯐꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯅꯠꯇꯦ ꯂꯩꯁꯦꯝꯉꯩꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯤꯕ ꯑꯩꯈꯣꯏ ꯁꯥꯒꯣꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯐꯨꯔꯨꯞꯇꯣ ꯑꯗꯨ ꯁꯝꯅ ꯃꯔꯤꯒꯤ ꯇꯥꯏꯇꯜ ꯂꯨꯍꯣꯡꯕꯤꯗꯅ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯃꯗꯨ ꯇꯣꯈꯥꯏꯅ ꯇꯥꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯏꯕꯟ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯃ ꯑꯩꯍꯥꯛ ꯊꯝꯖꯒꯦ ꯁꯤꯃꯗꯤ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯔꯤꯉꯩ ꯇꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡ ꯕꯦꯜꯒꯤ ꯃꯥꯏꯀꯩꯗ ꯃꯦꯁꯦꯖ ꯑꯃꯒ ꯊꯥꯕꯤꯔꯤ ꯑꯣꯖꯥꯗ ꯍꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯒ ꯅꯍꯥꯟ FIR ꯑꯃ ꯃꯩꯇꯩ ꯆꯅꯨꯔꯥ ꯑꯃꯗ ꯔꯦꯞ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯕꯤꯁꯦꯝꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯃꯥꯌꯣꯛꯇ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯅꯦꯀꯦꯠ ꯄꯦꯔꯦꯠ ꯇꯧꯈꯤꯕꯅꯁꯨ ꯍꯥꯏꯔꯝꯕꯗꯣ ꯃꯩꯇꯩꯒꯤ ꯆꯅꯨꯔꯥꯗꯁꯨ ꯔꯦꯞ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ FIR ꯐꯥꯎꯕ ꯂꯣꯟꯁ ꯇꯧꯔꯕꯅꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯖꯥ ꯇꯞꯇꯥꯅ ꯔꯦꯞ ꯀꯦꯁ ꯃꯩꯇꯩꯒꯤ ꯊꯣꯛꯂꯤꯕꯁꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯃꯤꯌꯥꯝꯗ ꯊꯝꯕꯤꯌꯨ ꯃꯩꯇꯩ ꯅꯨꯄꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯦ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯑꯗꯨ ꯆꯥꯎꯈꯠꯂꯕ ꯂꯝꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯍꯥꯎ ꯐꯨꯔꯨꯞꯀꯤꯁꯤꯡꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅ ꯔꯦꯞ ꯚꯤꯛꯇꯤꯝꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯑꯩꯈꯣই ꯔꯦꯞ ꯇꯧꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯍꯪꯀꯠꯅ ꯃꯃꯥꯏꯁꯦ ꯅꯣꯡꯈꯠꯅ ꯆꯠꯄꯁꯦ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯏꯖꯠꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯁꯤꯕꯗꯒꯤ ꯑꯗꯨꯗꯨꯅ ꯀꯌꯥꯁꯤ ꯂꯣꯠꯁꯟꯅꯈꯤꯕ ꯄꯣꯠꯇꯨꯅꯤ ꯁꯤꯒꯤꯗꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯅ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯗꯧ ꯇꯧꯔꯝꯕꯣꯏꯗꯤ ꯀꯨꯀꯤꯗꯧ ꯇꯧꯔꯝꯕ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯤꯡꯗꯤ ꯄꯟꯅꯤꯡꯗ꯭ꯔꯦ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯧ ꯇꯧꯔꯝꯕ ꯑꯣꯏꯇꯥꯔꯗꯤ ꯅꯍꯥꯟ ꯂꯣꯏꯅ ꯁꯕꯥꯛ ꯊꯥꯛꯂꯝꯒꯅꯤ ꯑꯩ ꯉꯁꯥꯏꯗꯁꯨ ꯍꯥꯏꯐꯦꯠ ꯄꯟꯕꯗꯁꯨ ꯌꯥꯎꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯔꯦꯞ ꯇꯧꯕꯤ ꯑꯗꯨꯗꯨ ꯍꯥꯏꯕꯗꯣ ꯑꯩ ꯅꯍꯥꯟꯒꯩꯗꯤ ꯄꯟꯖꯔꯨꯗ꯭ꯔꯦ ꯉꯔꯥꯡ ꯈꯛꯇꯪ ꯔꯤꯄꯣꯔꯠ ꯐꯪꯉꯤ ꯑꯩꯁꯨ ꯉꯔꯥꯡ ꯈꯛꯇꯪ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯁꯤꯒꯤ ꯀꯦꯁ ꯑꯃ ꯇꯧꯔꯦ ꯁꯤꯁꯤ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯒꯦꯅ ꯑꯩ ꯈꯜꯂꯦꯅ ꯑꯣ ꯃꯩꯇꯩ ꯅꯨꯄꯤꯒꯤꯁꯦ ꯌꯥꯝ ꯂꯨꯏꯌꯦ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯗꯤ ꯏꯚꯟ ꯍꯣꯏ ꯃꯥ ꯌꯨꯝ ꯑꯃ ꯄꯥꯟꯈꯤꯕ ꯌꯥꯏ ꯁꯦꯡꯕꯗꯤ ꯃꯥꯒꯤ ꯏꯖꯠꯇꯨꯗꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯉꯥꯛꯅ ꯆꯠꯆꯩꯌꯦ ꯑꯗꯨꯝ ꯏꯖꯠ ꯍꯥꯏꯕꯁꯤꯗꯤ ꯁꯝꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯂꯨꯔꯒ ꯑꯗꯨꯝ ꯂꯩꯕ ꯄꯣꯠꯅꯤꯅ ꯐꯣꯡꯊꯣꯛꯅꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯃꯥꯏ ꯊꯥꯡꯒꯠꯂꯒ ꯆꯠꯄꯁꯨ ꯉꯝꯖꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯋꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯗꯦꯜꯂꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯀꯣꯂꯣꯅꯤꯁꯦ ꯂꯩ ꯀꯣꯊꯤꯁ ꯃꯩꯇꯩꯒꯤ ꯈꯛ ꯊꯦꯡꯅꯔꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯂꯩꯇꯕ ꯏꯁꯇꯦꯠ ꯈꯔꯁꯨ ꯌꯥꯎꯋꯦ ꯂꯩꯇꯕ ꯏꯁꯇꯦꯠ ꯑꯩꯈꯣꯏ ꯄ꯭ꯔꯣꯊꯦꯜꯁꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯁꯤꯗ ꯑꯩꯈꯣꯏ ꯍꯥꯎꯁ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯆꯠꯂꯤ ꯑꯩꯈꯣꯏ ꯄꯥꯛꯇꯛꯅꯅ ꯊꯝꯕꯩ ꯀꯥꯟꯅꯕ ꯂꯩꯇꯕ ꯌꯨꯝ ꯑꯃꯗ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯒꯤ ꯆꯠꯅꯕꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯏꯁꯇꯦꯠꯁꯤꯗꯁꯨ ꯈꯔꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗꯁꯨ ꯈꯔ ꯊꯦꯡꯅꯩ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯦꯅꯤ ꯍꯣꯏ ꯂꯩꯕ ꯌꯥꯎꯏ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯂꯥꯛꯇ ꯃꯤ 4-5ꯈꯛ ꯂꯩꯖꯕꯗꯨꯗꯤ ꯃꯗꯨꯒꯤꯗꯤ ꯂꯩ ꯍꯥꯏꯅꯁꯨ ꯎꯗꯦ ꯑꯗꯨꯒ ꯕ꯭ꯔꯣꯊꯦꯜ ꯑꯩꯈꯣꯏ ꯀꯣꯂꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯊꯦ ꯐꯥꯎꯕ ꯊꯝꯗꯕ ꯃꯐꯝꯁꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯁꯥ ꯃꯪꯗꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯕ ꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯏꯖꯠꯇꯨꯒꯤꯅꯦ ꯏꯖꯠꯁꯦ ꯑꯗꯨꯅ ꯁꯨꯝꯕ ꯏꯖꯠꯁꯦ ꯑꯩꯈꯣꯏ FIR ꯑꯃ ꯇꯧꯕꯤꯔꯛꯏꯗꯣ ꯑꯩ ꯂꯣꯏꯅ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯍꯦꯛ ꯑꯩꯈꯣꯏ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯁꯨ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯈꯣই ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯃꯤꯇꯩ ꯌꯨꯝ ꯃꯩ ꯊꯥꯕꯤꯔꯒ ꯁꯝꯅ ꯃꯤ ꯊꯥ ꯇꯥꯜꯂꯤꯕ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯖꯠꯇꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯍꯣꯏ ꯆꯥꯎꯊꯣꯛꯅ ꯁꯨꯝ ꯊꯣꯛꯄꯤꯔꯛꯑꯦ FIR ꯑꯃ ꯂꯣꯟꯁ ꯇꯧꯕꯤꯔꯛꯏ ꯄꯨꯂꯤꯁꯀꯤ ꯊꯕꯛꯇꯗꯤ ꯑꯩꯈꯣꯏ ꯊꯥꯒꯠꯆꯩ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤꯗꯨꯗꯤ ꯃꯈꯣꯏꯗꯤ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ ꯃꯈꯣꯏꯒꯤꯗꯤ ꯃꯣꯏꯗꯤ ꯐ꯭ꯔꯤꯅꯦ ꯃꯣꯏꯗꯤ तसेंना है कोई कोथेदे होरपा कोथेदे ngawjeba kana kana miteni binu masar khol khor brana ju khol
ꯍꯣꯏ ꯅꯝꯐꯨꯗ ꯇꯣꯔꯆꯔ ꯒꯟ ꯄꯣꯟꯗ ꯈꯣꯏꯔꯝꯍꯟꯕꯗꯨꯗꯤ ꯈꯣꯏꯔꯝꯅꯩ ꯑꯗꯨꯝ ꯈꯣꯏꯔꯝꯕꯁꯨ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏ ꯁꯤꯔꯝꯗꯥꯏꯒꯤ ꯀꯅꯥꯝꯇꯁꯨ ꯁꯝꯅ ꯐꯣꯔꯁꯁꯨ ꯇꯧꯗꯦ ꯆꯦꯟꯁꯤꯜ ꯈꯣꯏꯔꯝꯕꯁꯤꯕꯨ ꯀꯅꯥ ꯏꯖꯠ ꯌꯦꯡꯉꯤꯕꯁꯤꯗꯤ ꯌꯦꯡꯕ ꯇꯨꯀꯠꯆꯕ ꯑꯃ ꯌꯥꯎꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ ꯁꯝꯂꯦ ꯑꯁꯤꯂꯁꯦ ꯑꯗꯣ ꯃꯩꯇꯩ ꯅꯨꯄꯤꯒꯤꯗꯤ ꯑꯗꯨꯅ ꯑꯩꯅ ꯁꯥꯖꯔꯤꯕꯗꯣ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯁꯤꯕꯗꯒꯤ ꯏꯖꯠꯅꯦ ꯍꯥꯏꯅ ꯂꯨꯝꯅ ꯂꯧꯕ ꯃꯔꯝꯅ ꯑꯁꯣꯝꯕ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯀꯦꯁꯁꯦ ꯁꯨꯝꯕꯁꯦ ꯊꯥꯡꯒꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯡꯒꯠꯄꯤꯔꯛꯏꯕꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏ ꯑꯃꯁꯤꯡꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯃ ꯑꯅꯤꯁꯤꯒꯤꯗꯃꯛꯇ ꯍꯣꯏ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯆꯠꯊꯖꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯣꯖꯥ ꯖꯌꯦꯟꯇꯒꯤ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯇꯞꯇꯥꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯇꯔꯨꯛ ꯁꯨꯕ ꯀꯨꯀꯤꯂꯦꯟ ꯐꯣꯡꯗꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯣꯔꯅꯤꯡ ꯕꯦꯜ ꯗꯤꯖꯤꯇꯦꯜ ꯅꯦꯠꯋꯥꯔꯛꯀ ꯎꯅꯖꯗꯅ ꯑꯣꯖꯥꯒꯤ ꯌꯥꯝꯗꯕ ꯆꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯣꯖꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯗ ꯃꯣꯔꯅꯤꯡ ꯕꯦꯜ